Maruiba Pauda Kokomi na sahi asigi megi ahumda pangtokadaba mifamda miyamna saruk yabiyu haina Kokomegi convener Kuraiza matoguna apil torokli. Madi Mahairui singna larikta khakta natana larikta khakta thawai yaubagi mahutta Maraiba Mapuru Nusibadasu thawai yohanini haina Raiza Sabagi MP election masana zawbun haikre. Kurumjari ISTV ki pawmiyeng tabiri pising mutaram nokjari hausi pawshan pizari. English singani kolomdegi megi ahumdegi Manipur da thorok liba sahi ani farak laba irang asigi matangda kokomina sahi asigi megi tang ahumda pangtokadaba mifamda miyamna saruk yabiyu amadi tangai fadaba thabak sing natana miyamna nimit asida sintha lepiduna saruk yabiyu haina kokomigi convener Kuraiza mathokada phongdorakli. Lamvel da laiba kokomigi office da pawmising onabada athobana makha taraduna Sahi ani farak laba lan asigi warishin leitabana miyamna khoirang khoisawnana amadi topom khangdana leirakliba asigi warishin amma puraknaba Manipur miyamgi oiba mifam ama phamduna miyamgi apunba warep ama longnaba megi tang ahumda kumalampakta pangtokadoriba Manipur People's Convention on 2 Years of Manipur Crisis hariba mifam asigidama kokomina sem saba loire mifam asina sahi ani farak laba Manipurgi irang asigi matangda India lengakna Masak thokpa topam thokpa thabak sing torokpa miyamna uba phangdaba amadi irang asi karamba matamda loishingadabanu haibagi pibam leitaba ama oiri maram aduna lebak asigi miyamna lagliba megi ahungi mifamda saruk yabiyu mifam asida tongan ba phurup sing scholar sing eminent person sing intellectual sing amadi wangaloi kyana saruk yaduna khananai nagani mifam asida masagi maramdamda sahi ani hena refugee oina leklaba IDP sing yauna wa khanaduna warep kyasu logani lining laishon tangai fadaba thabak sing natana miyamna nimit asida sintha lepiduna mifamasta sarugyabiyu mifamashida India lengakna miyamgi tafam thokpa thabak sing toroktabana miyamgi phampham thokpa hak sing phangdana leiriba crisis asigi horpham punna khangdok minaduna warep sing loba amadi nimit asida logodoriba warep sing asi miyam punna sarugyaduna India lengakta takshinnaba chepau thaba sina singmani Namda masta laiba tongan phurup singnasu masa masagi oiba wakhalon sing nimit asida phongdok nabagi khudong jaba lobiyu amadi lebaki oina miyamna logudoriba warep asida namda masigi miyamna sarugyabiyu haiki Oiraiba phibam asigi yamna chamamnaba India government ki site gi masak thokpa tawbam thokpa thabak sing miyamna uba thabak pangthoropagi mami miyamna uba phangdaba loina nana irang asi karam kanda loishandoino haibagi chap chaba madugi phibam amasu leitaba asina maram oiraga leba asigi miyamda khoirang khoisawnaba tawbam khangdaba pendaba mayam ama leiriba si lagliba megi tang ahum sida kokomina sinjalangjaduna tongan ba kanglu phurup singi Mihut Singh, Wangang Loi Singh, Intellectual Singh, Scholar Singh, Eminent Personality Singh, Amadi Luchingba Singh na loina na ikoi displaced toroga masagi mama lebakta refugee amagumna chahi ani lelhal khraba IDP Singh Mihut Singh yauna apunba wa Tanaba, Wakanaba, Adumlo, Mifam Koi Pangtok Jagadori, Haiba Numida Sidadi Tangai Padana, Manipugi Miyamna, Numida Se Koi Sintal Lepira Kanda, Haiba Mifam Se Koi Hubna Saruk Yamina Kanda, Lebagasi Mamai Chumnanaba, Ona Jarak Pasida Mayam Puna, Mating Pangbiu, Amadi Saruk Yabiu, Haidana, Kokomi Makedegi, Manipur Miyamda, Paujela Sipizari, Pangtokadoriba, Mifam Sidai Koi, India government gi Magi Tokhadraba, Lenga Kamoina Magi Praja Singi, Magi citizen singi yaifanaba amadi kudong chananaba magi phangbam thokpa right sing phangananaba India government magi tawpham thokpa crisis asi gi masak sing asi khangdok minaba masigi factors sing khangdok minaba masigi drivers sing khangdok minaba conflict asida crisis asida responsible oriba elements sing khangdok minaba aduga punamak sing adu India government ki mafamda leibak miyam gi oba apunba kholawma thamduna apunba demand ama set tawduna India government da thabok pangthok hananabagi adum laba warep sing tananaba hona jagadoriba sim laba miyam gi mifam asi tangai phadana iramdam ireipa sida lebiriba awana sigi maisa khangaga chahi ani lakpiraba ekoi mipum khudimangna mifam asi saruk yabiu haiduna kokomi gi maigedagi paujel kachari aduga tongan ba kanglu phurupki jininaw singsu irang asi loishananaba honabada mateng pangbiba galoinana
ꯃꯤꯐꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯏꯁꯥ ꯏꯁꯥꯒꯤ ꯃꯣꯠꯁꯤꯡ ꯊꯝꯕꯤꯕ ꯋꯥꯐꯝꯁꯤꯡ ꯊꯝꯕꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯑꯃꯅ ꯉꯥꯡꯅꯒꯗꯧꯔꯤꯕ ꯅꯩꯅꯒꯗꯧꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯄꯨꯟ ꯋꯥꯔꯦꯞ ꯑꯃ ꯂꯧꯕꯁꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯑꯁꯤ ꯊꯝꯖꯔꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯕꯖꯥꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯉꯝꯕ ꯃꯑꯣꯡꯗ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯄꯤꯕꯤꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤ ꯏꯪ ꯇꯞꯅ ꯑꯀꯥꯏ ꯑꯇꯣꯏ ꯌꯥꯎꯗꯅ ꯁ꯭ꯃꯨꯠꯂꯤ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯄ ꯉꯝꯅꯅꯕ ꯍꯣꯠꯅꯕꯗ ꯄꯨꯝꯅꯃꯛꯅ ꯀooperation ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕ ꯃꯍꯩ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯥꯏꯔꯤꯛꯇ ꯈꯛꯇꯗ ꯊꯋꯥꯏ ꯌꯥꯎꯕꯒꯤ ꯃꯍꯨꯠꯇ ꯃꯔꯩꯕꯥꯛ ꯃꯄꯨꯔꯨꯞ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯋꯥꯏ ꯌꯥꯎꯕꯒꯤ ꯃꯒꯨꯟ ꯆꯦꯜꯍꯟꯅꯤꯡꯉꯤ ꯍꯥꯏꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯑꯣꯏꯔꯤꯕ ꯏꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯕꯤꯗ꯭ꯌꯥ ꯚꯥꯔꯇꯤ ꯁꯤꯛꯁꯥ ꯕꯤꯀꯥꯁ ꯁꯃꯤꯇꯤ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯕꯥꯜ ꯕꯤꯗ꯭ꯌꯥ ꯃꯟꯗꯤꯔ ꯁ꯭ꯀꯨꯜꯒꯤ ꯅꯧꯅ ꯁꯥꯕ ꯂꯣꯏꯔꯕ ꯍꯦꯔꯥ ꯆꯟꯗ꯭ꯔ ꯕꯣꯏꯁ ꯍꯣꯁꯇꯦꯜ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯂꯩꯕ ꯕꯥꯜ ꯕꯤꯗ꯭ꯌꯥ ꯃꯟꯗꯤꯔꯒꯤ ꯁꯨꯟꯗꯔꯁꯟ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯉꯥꯡ 50 ꯆꯟꯕ ꯕꯣꯏꯁ ꯍꯣꯁꯇꯦꯜ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯊꯣꯡꯖꯨ SCꯒꯤ MLA ꯊꯣꯡꯉꯥꯝ ꯕꯤꯁ꯭ꯋꯖꯤꯠ ꯀꯩꯁꯥꯝꯊꯣꯡ SCꯒꯤ MLA ꯁꯥꯄꯝ ꯅꯤꯁꯤꯀꯥꯟꯇ ꯕꯤꯁꯅꯨꯄꯨꯔ SCꯒꯤ MLA ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ ꯀꯛꯆꯤꯡ SCꯒꯤ MLA ꯃꯌꯥꯡꯂꯝꯕꯝ ꯔꯥꯃꯦꯁꯣꯔ Education Ace Government of Manipurꯒꯤ Secretary Naurem Pravin Govind Chandra Mohanta Sangathan Mantri Vidya Bharati Akhil Bharatiya Shiksha Sansthan Ullas Kulkarni Akhil Bharatiya Karyakarni Sadesya Rashtriya Swayamsevak Singh Rashtriya Swayamsevak Sangha Dr. Y. Lamjingba GGM Zonal Manager NPCC Limited North East Zone Guwahati Yumnam Khogen President Shiksha Vikas Samiti Manipur Zingmana Athoiba Mekhulen Singh Oiki Iningthau Laisemba Sanazawbana Makha Tarduna Bal Bindya Mandir School asi Hanadi Haujik Lariba Building asiguma phibamda leiramde School asigi anisuba besta mahak sulairik tamlakhi adumainamak ngasi miyam mamangda thoktuna thabak tawba ngamliba asi school astagi fanglakpa mahi adunani loinana Mahiroi ama oiringai matamda lairik khaktada tamba natana tongan bahiram kya tamlakpa asina ngasidi mimang thokpa ngamlibani School asigi oja singna mahiroi sing loinaba matamda makoigi masa masugum loinabiba simak thagat ningaini haiki Yamna puning nungsi matamdugi aikoina ujagiba schoolgi infrastructure ngasi uribasigadi yamna khenagare aikogi thawai mangni khanjaba aikogi mandingni khanjaba dugumba mafam amani loina ningsangai ojasing mayam hogi ojasing agi mangda oja puda lengjinbiri oja jata lengjinbiri adigi agi oja tarun lengjinbiri aina loina haibada chitharagani punamang ai khoromjari asugi matik nungaijai ngasi aikoina parliamenta natraga miyamgi manipurgi kari agam pakhaya ko na chenja chongja bagami base because of this school sigi school sa ai kamamdra di ai mamandra 1990s da ai school se physically ai thado kare but adugo ai thamoi da school se hauji mikup amata ai thamoi di lapthok bale matam dugi oja sing ubada ko na kijaba adu oja sing laga hekta para se tapoda masa da tapodauna masu da tapodauna ko tobi ki badu ba oja sing do ni sangai school khudi makna maru ori base mahiroi sing se sema matamda ko di mariba nungsi ha ko se hapa masa Sahi sudriba angang singbo matam sadana yumba lambida sangba thingba matamda lining gi luchingba singi asoba thokdang lei haina access to justice for child hariba forum gi state partners oriba New Life Foundation Manipur gi secretary Dr. LP Sakna haikre India pumpura satariba child marriage free India campaign gi sarok ama oina India gi district samni tara tokta sathagadaba fat leaders against child marriage haiba campaign da Manipur gi oina su press conference ama gorena na hudopagi tharomda Pisakna wafamasi fongdokibani Moirang thamda pokpida leiba New Life Foundation Manipur gi campus da leiba L Mani Memorial Hall da pangtokpa press conference aduda pisakna makatana leiba ga sahi sudriba angang singbu yumban lambida khongdarakpa thingnabagi changsilakpa campaign asi anoba mayol amada lining gi luchingba singyongna punna sangsin minaba pandamga loinena India pumbada sathakadaba campaign asi Manipur gi oina hawdokpani haiki Nasi India gi tongan ba district assembly ga taratu ga sida satha basida ngasi simaksu Manipur da New Life Foundation haiba access to justice for children gi
forum asi partner oiriba aikoina su ngasi Bishunpur district asida hariba sigi campaign ki thorum asi ngasi de khona as a press conference on faith leaders against child marriage haba adu thorum ase mafum asidagi pangthokpa hojare adu ga tang kuntra asina my churches ki lema mafum singda my pastors unaba adu temples singda my priests Sungunaba, Aduba Moxton, a quick labor, Mobish Marana, Singuna, Makusi Sida, I could Atoba Pomi Somagalina. I ate church leaders in a highly basumba religious performance. See, Sahi Shujuba Anganshinda, Masit Tauroi, Tawil and Bataras go Tinabo Honagani, Tinagani Hibigi, Atoba was Sakama Sulana, Quetan, could translate the Atoba campaign, Masu, Satagani Hibigi, but the Momagalina, Sisumba, press conference, with Pantuxer. Paugi mipamadu saryakiba Imphal West ki Chief Legal Ad Defense Council oina thau puriba Advocate P Premjana matam satna luhongbana haksang amadi wakhal mapung phadabana khudong chadba kaya mayong narakpa Mr. Natana sahi nauna luhongbana paisa gi awat palerakpana maromdom leppa ngamdabadagi awaba kaya mayong narakpadagi thoning daba kaya tholakpa sina kunaida amang kaya pirakli haiki Nupi masa singi oiba masagi physically, mentally, sexually masasi tonga khudimuk fit oidabna maram orakanda angang singsi worm cancer narakpa angan chabuk pana maram orakanda anemia narakpa wakhal mapung pharaktaba kitang leirakanda my husband control tobang amaktaba sina chingba ahlaman kamai loina ni kaidawni yumba lon si kamai tobano kai tobano haibna chingba mam si khangtabna maram orakanda domestic violence tholokpa divorce case mam tholokpa natai chadama mamum tholokpa aduga nakamrom da nupa su matam channel hongdabana maram oirakanda morally fit oidaba ade physically fit oidaba economy phasna ma senthok lambi leitaba mama pa de depend torokpa khara leirakanda di ma su amuk yum kaine ma saksi mamum oirakpa suguma sen system sida family singse matang matang kairak pataragadi ekhoi gi tangdu leita daba khunai ama haibadu ohelei last di asengba afaba maru changba mapangal leiba citizen oinen ma sakto walakpa sina maram oirakanda crime create mam torok tangdu leita daba mam torokpa law gi mayok ta chalakpa mabaleba ngsiba walakpa sina singba haiba child marriage se thingnan wi damakta angang singi interest thabak toriba child line district child protection unit as child welfare committee aduga any NGO organization any person amana police report tawbira kanda angang sing lohongba thingnan ba ekhoi gi akanba khongchang changsin minadana angang singbu tung koina mating leiba samaj gi yumbirel amamam oinen ba ekhoi pun mang semina si All colleges tribal students union Imphal Sinduna Career Orientation cum Cultural Meet and Legal Awareness Program 2025 Pangtokre. Roots to Wings, Embracing Heritage, Aspiring for Excellence Haibatimda, DM College of Commerce Multipurpose Hall Pangtokpa Thoramadida, Manipur Police Ki Additional Director General ADGP, Dr. I.K. Muiva, Tribal Affairs and Hills Government of Manipur Ki Director Hanna Kamei, Superintendent of Custom Thilu Lanamai Saruk Yaki. Thorum adugi saruk ama oina all college tribal students na nat kuiba jagoi saisu utki saruk yakiba additional director general of police Dr. I.K. Muivana aikoi gi mamal yamlaba nat chanabe sing mangandana thambada naha singye sawa thodang lei ahal singna pibiramba nat chanabibu ngasigi naha singna tung inna chachabadi ahal singna thupkibada aikoi gi culture su mangkigani masna karigumba mangkrabadi amuhanna hingat hanbada awaba ma oigani haibasi ngasigi thorom masina nahongnana ningsinghale multicultural oiba manipur gumba khunaida asigumba cultural meet amadi career orientation gi thorom sing toina sinba maru oi mahairoi oidi ngaidagi hongna tokhai na leibagi mahutta punsen bana wakhal tanadaba singdagi su ngaktokpa ngamgani haina phongdoki student community aise matam yoina interaction tawraga yamna positive oiba mayam thorakpa yaba lei tokhai na leitabida somaina punsillaga krikra tawraga na maruaina educational field da khanna tanaba even ekhoi gi mamantang raba ekhoi gi culture asisu kamaina phajana preserve tawsigi aise asida chhatra singi involvement si am chawi habdi moina youth oibnina youth singsina thawa yaudadi culture si mangrane ba student singsi maruaina moi amagama thogatnaraga aikhoi si kamaina yamna educated oiba society kamain on halak sigebse asisida khanan tanaba adai career orientation gum paikat pase
ꯁꯤ ꯌꯥꯝ ꯐꯩꯌꯦꯅ ꯂꯧꯖꯩ Minutong North AOC gi akoibada leiba mafam sing luna nana thamnabagi pandamda All Manipur United Club Organization amuko Ima Minu Laidembi Semko Sagat Paluf EMLSSL Imphal West OC City Police Traffic Police OC Imphal West Commando OC Krekupat OC MSF amadi Thangmeiban United Club ka puna khusamaduna nongmagi oiba lamtu sengdopagi charamama ngasi pangthokre thoram aduga mailenena amuko ge General Secretary Pratap Leshangthemna Tongan tongan ba mafam kya dagi lapa pro kya na punduna taba mafam asi luna nana thamnabagi pandamda ngasigi social service asi pangtokpani mafam asi drug ki problem kya ama thokpa mafam amasuni ato atoppa mafam kya dagi laktuna khundaba hana kanglu amatana mamangai dagi khundaba mafam ama nataba miyoi singna khundaduna leibana kada amatana mafam asibu luna nana thamnabagi thaudang lawdriba asi kohanduna mafam asibu luna nana thamduna Ananba mafam mama ohenna bahonariba sida mafam asigi akoibada leiba miyamnasu angam mateng pangbiu haina apel tauki community punamakna khundaba lam ama oiriba aduga yamna akoi haibadadi nuaitaba drug ki akoi sida samisa mayam ama yoknaba ado haibi area sida akoi changaga leiba haidi khunnoina pura paktakna koi mamangai digi tarakpa natamnina arak mayam sina settle tobonina madugi responsibility se buso amane puraso amana nganga kadra haiba adugumbagi conflict mayam ama leiba mafam oibenina asigumba mafam sida akoi gi any mathangdasu loop mayam ama yawsallakanda atopa masida zat bizat khaidana yawsallakanda BOC gi akoi gi phajarba saktam je mayam gi city mayonda yamna motna leiriba mafam je amtang na na bohonabada mating pangbiu loinana koi ima minu lairem semgo sakat palupna yam kan hona jariba sida akoi amuko na mating pangani amasung amuko ga sanminariba luk khudimuna akoi gi minu lairem gi akoi gi drug ki ngamjadrasu moina khona rakpa moina ngamjaba khara khona rakpa je sida akoi amuko na akoi best level da mating pangani aduga lam dagi lakpiriba aduga club organization ato anakpada leiba khurai gi kari amayam je yauksan birakanda mafam je amtang di akoi clean oiba yamna lebak miyamna matau tamjaningai oiba mafam amu henna honabada mayam Manipur praja mayam police ki side tagi tengbang birakanda mafam sem tang luna na thamna honabada ahan ba hawduksabani amuko ga khoi gi minu lairem bi semga sagat paluka Miyamna mangonda thamliba thajaba kaidongda manghalwai ngasi phawba mahangna MLA hek oirakpadagi MGNRE GSK line department ke senpham local self government ki elected singda sinaduna miyamgi apamba khudimak thabakta onthokna bahonari haina moirang SC MLA thongam sanjina haikre karigumba senpham singlana sizinnaram labadi chapchaba action lakhoi haikre mafamasi MLA local area development fund lisingani kunmari kunmanga gi senpham dagi moirang thamna popagi mandop azoba semjin sajinba loiraduna miyamda khusinabagi thoramda haikibani thoramaduna thamna popi khulgi oina imung chama yangkhaina MLA thongam santida sogoladuna NPP da janglakpada makhoibu taramna okhi thamna popi bazar community hall da pangtokpa thoramaduna MLA thongam santina makhatana mapu miyamna moirang SC gi mihur oina thagalakiba matamda mahangna ACSC gi miyamda sakhiba wasak kaidonungda manghaloi ngasi miyamda kusinariba community hall asisu mahangna sakhiba wasak adugi saruk amani haiki matam amada MLA khudimana line department haidorko mado mase matam dugi MLA singduna paisa se thabak suge su to koi logi mo to logi boda anap da ti guti go ndo paisa asi 25% se ai moran ke digi wena ai he MLA kar kudigi nasi bo ai hai 25% se gi ai mithai go mo undri bo ai boda ai akhola thabak ko lu si dei na je aduga ai he MLA wala kudigi Hanga pokida haliboda job card worker se samapat kulpine housing pokda ek aine MLA or madagi hanga poki oida housing first ka second ka kunna beneficiary sama kunthake ta kapeva adoba housing loan je abahuri se machine sohunga kutareni aduga in narma tamsida ini sama ga hukku college ke jika wo ai ground no hamjageva tawadabu faidagi phayeda kama mafam mu bibiyoba Mission na ho yung ulo ito pa ito ground walang biwa na. Matu ba happy ba dito tayo ground same sa gay ay ibo daw ibeda ulit ng problem ng ni production na ibo na pamilya ng sila do ay kadong dito bangun joroy
Sakhiba Chisit kun mangagi nimidang pung tara tabada Indian Army amasung makhoi gi proxy ko thengnaba mayoknaba lanfam amada KYKL gi miyamgi yawol lanmi patho second lieutenant oinam chelheba Alias Landaba sahi kuntra taru apokpa or ranjit laifam uchiwa turel wangma amadi KCP gi achangba miyamgi fingang lambi MFL Lance Corporal Ahancham Vishan Alias Kanglei sahi kumapan apokpa gi ming A Kumarjit laifam Kurai Trading Jam Lekaidagi, Hariba Athoba Anina, Imaleba Gidamak, Tawaina Ponta Pikre, Athoba Anina Lakidabada, RPF na, Yawali Kaikuna Bot Pagalena Awaba, Fongdrakli, Lakidaba Thoba singing Athoba, Asigi Mumanu, Sakainate, Marumapang Singi Awabadasu, RPF Musuma Sigi Lanmi, PLNA, Sarudyari Haina, Revolutionary People's Front Ki, Assistant Secretary, Publicity, Bangkimna, Kuyepidana Tadoropa, Gerald Amana Hairi. Amarom the Lakidaba KYKL Gilanmi Sangluf, Miamgi Yawal Lanmi, MYL Patho, Second Lieutenant Oinam Jalhaiva, Alias Landaba Amadi, KCP Gilanmi Sangluf, Miamgi Fingang Lanmi, MFLG, Comrade Lance Corporal Ahanchem Bishan, Alias Kanglai Anigi Mapamda, Bripak Progressive na Yawalgi Kai Kundabo Pagalina, Tamoy Songna Awaba Pongdoi Haina, Bripak Progressive Ki Assistant Publicity Secretary, L Ningsing Manata. Thadorapa Jerolamana Hari. Jerolesta Makatarduna Athoba Anina upon Bakanglipak Amadi Kanglezas Singidama Punsigi Areba Miko Pauba Lauramba Thaudang Sing Kanglipaki upon Bayawol Ihogi Puarida Mutpanaidana Lehoragani Athoba Anina Lakidabada Awaba Nanghoraba Imung Manu Amadi Marup Mapiza Singi Awabadasu Saruyari Hari. Hi friends, adom na gari thau hapam matam dadi aphaba thau hamna bone. Adom gi khwaidagi maru ariba liver gi damuktadi kari section thorang lobi. Novo Camp Health Care gi original lipsa 5G na adom gi liver buson badai ngak thon. Liver gi mapangang kangkalan badana tana hakchang pumbagi energy hengalali chaba tumali acidity hantan. Sizinabiyo original lipsa 5G. Novo Camp Health Care na sajaba original lipsa 5G ahum lawbada coffee cup ama free da hapjari. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Alpha Center of Excellence na mayam gidamakta nungayba paoma puduna lakchari lakliba megi date 12 tagi hauraga NEET IIT JEE amadi ND gi course ka haujargani loina na hantakta 10 pass tawkraba satra singi damakta 2 years integrated course amadi dropper batch loina na class 11 amadi 12 ki oiba foundation course amasu hapsaga dauri yamna athu matamda admission tawsenbiyo honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break matung na taram ng moksari makataba pauda LMS Law College Imphal School of Legal Studies Dana Manjuri University Manipur ga kusamaduna nimit nini yoiba decoding the 3 new laws BNS BNSS amasung BSA of 2023 haiba hiramda seminar kam workshop ke thoram LMS Law College Imphal da pangtokre thoramada Manipur University ge Anthropology Department ke SOD Professor MC Arun Dana Manjuri University ge Vice Chancellor Professor W Chan Babuna maroiba miyoshing ena saru yaki LMS Law College amasung Dana Manjuri University ge School of Legal Studies ke Ozasing amasung Mahireshing na saruyaki. Thoram aduga mailena DMU ge Department of Law ge SOD Dr. Salam Pramod Kanchana hana chatnaramba law ahum adu anoba law ahum na mahut silakraba matungda chatnaba horaba anoba law ahum asida kari provision sing yauri amasung masina kari ahongba Leirakadabanu haibagi matangda kangminanaba thoramasi pangtokpani haiki
IPC CRPC law of evidence haina lairambadu hojikti anouba law ahumna haibedi BNS BNSS BSA law ahum masina 2023 da pass tawraga 24 dagi akhoi hojik chanaba haukhre akhoina LMS Law College in collaboration with Dean of Legal Studies Dhanmanjori University Manipur ga khucham najaraga type tawjaraga anouba law ahum masida karam ba anouba provision hapa ibage aduga hariba anouba law ahum masina administration of criminal justice ta kayam yamna ahongwa purakadorige haibagi samna harabada afa phata khoina su academician oina suggestion piba yaba khotpa adugumba mayam adu nainanabagi damakta law ahum anouba ahum masigi matangda akhoi kupna panel discussion akhoi punna 2 days gi pangthok chabani masida eminent resource person kaya amana law ahum sigi matangda paper pabigadori national seminar oibanina Delhi University dagi su akhoi paper presenter lai Guwahati University dagi su lai Arambai Jangol gi nongma panba laibung kapagi sarugama oina Thawalong Maikai gi school mairesing masa-masagi nat kyeba phizol setuna mahitamba langnakre Arambai Jangol na lepalaitana chacharakpa nongma panba laibung kapagi sarugama oina Arambai Jangol unit yangkhaitaru waithona Thawal Maikai dilaiba private school singda tamliba tongan ba kanglu ki mahairesing bu masa-masagi lining lambi gi nat kyeba phizol setuna school kanaba haikibadu thabakta onthorakpada Arambai Jangolna apen bafongdoki AT unit 56 ki second in command nongthang waikhomna miyoiba khunaina hek pokpodagina sibo phawda masa-masagi nat chanabi asi adumak loina duna chatli amadi thoidok hendokna kangleipak Manipur da khunda minariba furuk khudingmakti masa-masagi nat chanabibu awangwa thakta thangatuna thamba furuk ngaktana khunda minari asiguma lamda masida aikhoi isagi inat lininga mari leinariba fije chaksa asibu hena thak wangna thamnaba amadi khanghongnabagi pandamga loinana tungda khunai asigi mai oirakadoriba mairoisingda tha amagi manungda amuktang oina nong pamba nimita nat kyoba pijolsing asi kharada oirabasu mami tahanbagi pandamda khongtang asi paikatpani nauriba mairoisingbu punging thagwapiyu amadi amatu oina school pumbada pangthoktuna hena fazaba saktam ama sagatpada soidana saruk yaminasi haiki Nipong khudimang mai culture singdo loina munungsibo ngakani tawudabu mahiroi oigi sisu hariba culture se koi ju tokta ya da thudang amani haina khong thangdu ka loina samanaba state amada leminari bo kamlo khudimang na magi majati gi magi mapurutu gi ina laini du hena saukana ba hena masak thongna phajana ba honabada thudang lo mi ba mai su oina ukana thagat ba khongdok jawlena tungi punsi su mai pa bo oigi oina Eco Tourism Park yangna Elite Sporting Association Mayang Imphal IB Road Charoi Pungna Koliba Mafam Singda Lenga ki oiba natraga civil society organization sing amadi nanai gi organization singna sakot tharangi thabak tarakpa amadi office sing sarakpada ayatpa thingba piroi sakot tharangi thabak tarakpa matamda club amadi khulgi ayaba yaroga thabak tawbiu karigumba club natraga khulgi oiba ayaba yawdaba thabak toramba thoklagdi maduda thorakpa afafata masa-masana pujagadabni haina club adugi halaman amadi mera paibi singapuna phaminaduna warem nakre haina club ki president Leitanthem Manina haikre Eco Tourist Park asida Charoibung Kulgi Maitai amadi Kabui anigi apunba mifam ama pangthoki mifam aduda takiba warep adudi Charoibung Kulgi Maitai amadi Kabui ani na koliba jaga asida kanagumba CSO amadi lanai sangstan amatagi oiba office or karigumba ama oiro chaba yadaba haina warep nakhi karigumba tawbiningba leiragasu punsida leiriba club amadi kul leikai gi ayaba lawbiu ayaba yaudana karigumba thajin khosinba tawramlabadi maduda tholakpa apha phata nasana daita pujaba haina kun leikai asina warep nakre India Lenga ki Directorate of Education and Sports na silaga thasi ki kuni thoidagi horaga mathang thagi manga fawa Delhi gi East Binod Nagar da laiba NCT Sports Complex sa thariba National School Game lisingani kun manga kuntarukta boxing masana da gold medal laurakraba Uripo khaidem lekai da laiba San Dominic Savio da class 10 tamliba mahiroi Uripo hidrom lekai dagi Guru Mayum Maikenbu Imphal International Airport da school asigi mahiroi oza amadi imung manungi miyoishin okre
ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯈꯤꯕ ꯁꯦꯟ ꯗꯣꯃꯤꯅꯤꯛ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯐꯨꯔꯥꯏꯂꯥꯄꯝ ꯍꯔꯤꯗꯦꯕꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯆꯪꯅ ꯍꯣꯠꯅꯔꯕꯗꯤ ꯂꯥꯏꯔꯤꯛ ꯑꯃꯗꯤ ꯁ꯭ꯄꯣꯔꯠꯁ ꯑꯅꯤꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯁꯥꯟꯅꯕꯕꯨ ꯄꯥꯝꯖꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯃꯥꯏꯀꯦꯟꯅ ꯎꯠꯂꯦ ꯍꯥꯏꯈꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧꯕꯒꯤꯁꯨ ꯑꯥꯔꯊ ꯊꯣꯛꯇꯦ ꯑꯗꯒꯤ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯒꯤꯁꯨ ꯑꯥꯔꯊ ꯊꯣꯛꯇꯦ ꯑꯗꯨꯒ ꯁꯥꯟꯅꯕ ꯑꯃꯁꯨꯡ ꯂꯥꯏꯔꯤꯛ ꯏꯖꯨꯀꯦꯁꯟ ꯑꯦꯟ ꯁ꯭ꯄꯣꯔꯠꯁꯦ ꯌꯥꯝ ꯗꯤꯐ꯭ꯔꯦꯟꯁ ꯂꯩ ꯉꯝꯃꯤ ꯉꯝꯗꯦ ꯃꯌꯥꯝ ꯑꯃ ꯍꯥꯏꯅꯕ ꯂꯩ ꯑꯗꯣ ꯉꯁꯤꯒꯤꯁꯤꯗ ꯃꯥꯅ ꯃꯌꯥꯝꯗ ꯄ꯭ꯔꯨꯐ ꯍꯥꯏꯇꯥꯔꯦ ꯇꯧꯒꯦꯅ ꯈꯜꯂꯒꯗꯤ ꯑꯗꯨꯝ ꯉꯝꯃꯦꯅ ꯃꯌꯥꯝꯅ ꯄ꯭ꯔꯨꯐ ꯑꯃ ꯄꯤꯕ ꯑꯗꯨꯅ ꯁꯥꯟꯅꯔꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯒꯤ ꯁꯥꯟꯅꯅꯤꯡꯕ ꯃꯌꯥꯝ ꯑꯃꯁꯨ ꯆꯞ ꯃꯥꯟꯅꯩ ꯍꯣꯠꯅꯅꯤꯡꯉꯒꯗꯤ ꯑꯗꯨꯝ ꯉꯝꯃꯤ ꯁꯤꯗ ꯁꯤꯝꯇꯪ ꯑꯩ ꯄꯤꯅꯤꯡꯉꯤ ꯃꯦꯁꯦꯖ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯄꯤꯖꯔꯤ ꯀꯣꯀꯣꯃꯤꯅ ꯆꯍꯤ ꯑꯁꯤꯒꯤ ꯃꯦꯒꯤ 3ꯗ ꯄꯥꯡꯊꯣꯛꯀꯗꯕ ꯃꯤꯐꯝꯗ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯥꯏꯔꯤꯛꯇ ꯈꯛꯇꯗ ꯊꯋꯥꯏ ꯌꯥꯎꯕꯒꯤ ꯃꯍꯨꯠꯇ ꯃꯔꯩꯕꯥꯛ ꯃꯄꯨ ꯅꯨꯡꯁꯤꯕꯗꯁꯨ ꯊꯋꯥꯏ ꯌꯥꯎꯍꯟꯅꯤꯡꯉꯤ ꯍꯥꯏꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯂꯩꯁꯦꯝ ꯁꯅꯥꯖꯥꯎꯕꯅ ꯍꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯦꯟꯗꯤꯑꯥꯏꯁꯤꯕꯤꯒꯤ ꯄꯤꯖꯔꯤꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯖꯔꯦ ꯃꯤꯌꯦꯡ ꯇꯥꯕꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ